Hojik Russia amati Ukraine ki war sa tama tamna world war rom da on thorak libra haibasi amna question ama tawnari first post the article amata somna email di Ukraine amati Russia ki force asa makoi masen da tawna bata tana mase directly amati indirectly atop country kaya ki missing su involved oi sini mase officially di oi tabat bu lot na som da Russia ki mateng tawri se haina rabani madi China Iran amati North Korea ki di force openly changkre aduka China da ki makoi ki weapon sing lot na pi amsung Iran gi pen sing hun na pi haibase Russia da masidi phok na hairabo ani aduga hojik amaka hainer lise Russia gi side gi makoi sokna ba makoi gi forcing sigi marakta Nepali lon be yauri sini Hindi lon be yauri Somalia lon be yauri atopa country gi lon pa force mayawa ma yauri sini matawa sumna Ukraine gi force ta su Ukraine gi macha khakta na te sokna rise atopa country mayawa around 20 countries from the ki force khar thum lag laga foreigners 3,000 foreigners 52 countries muktagi makoi ki Ukraine ki war sigidamukta Ukraine makoi sa hire toraga sok na li haibwa si so hairi so masina tap na country mayamagi macha arot pada oiraga so unofficial oiraga so masi tinsilak laga tap na world war gi mong de laklabra haibo question asini hojik irai so directly say Amarob da hojik Russia manung da makoi chawba officer si target ta lakpa amati already chawba officer ma hat kiba masigi matung da hojik Russia yamna maini amasung Russia amati Ukraine plus Nato ke marakta World War oibagi countdown oikre haina linare adudi ngasi khwadiki chaw paw mana Tu-22 ani ni hairi Russia ki chawraba masi fighter jet amani masi amna power lai khraba mati nuclear weapon phaw da pumngam ba thathaba ngam ba adukumba fighter jet ni Tu masi beltic sea da pairakpani amasung 5 hours changna pai hairi masi T22 ase thatki Sweden Netherlands amadi Finland makoigi fighter jet singna masi thatki hairi masi countdown amani Russia gi Tu-22 fighter bomber fighter jet masi NATO gi country ahum na thatle masi oirakli sikarino masi countdown ama oiraklaba masi jo question ama arise oire am chaw nainari handak mong amani Russia di Ukraine gi marakta hojik NATO amadi Russia gi marakta war oikebijai haina khre aduka NATO hande aduka Russia ngasi chahi ahum sita NATO go war se oipa pamda laibani adupu mong si isa cha se laktre am sung Joe Biden gi timing asi loi khraga su aduka Trump laklaga su masi oirani haibo ase haikre aduka masi countdown oirakpagi phebam da lakre amrom da Russia gi side ki khwaide gi chawba paw amaga thokli mati Russia na prithvi ki country amatana puthopangam daba cancer cure to gi vaccine puthokre sini Russia na aduga Russia na hai masi makoi gi allies of country sing da su pi gani masi mamal khajik ta pi gani adu mamal siam tangba vaccine mamal lakh hena taba lakh ani makhai taba adu Russia na hai kre makoi gi country gi mi sing da makta masi pi gani amna hong na pi gani event free da pi yai aduga loina na hojik atopa ma ka luna ba country sing da su pi ni sini how the health ki issue si phana ba Russia gi scientist sing gi khwaide gi chawba masi discovery amani invention amani haikre aduga masigi port ase country au fauna west ki country au fauna puthok ngam desini side amada Russia ngasi chahi hom dagi war shi tawnrak lisuban handada aduna hojik war se tapna Ukraine ge amna kanna kansilak padagi hojik tapna NATO amdi mkhoi ge marakta oirakpagi high chance daire masi oiba yai haibasi mam hainare Trump laklaga su masi thatpanga moidori hairi aduna masi Russia di Ukraine ki marakta chawrba war ama oirakpasina NATO konsilaktuna hojik chawrba war gi phibam de lakle ngasi Tu-22 SU kauba bomber fighter jet beltic sea da paibada Sweden Finland amati Netherlands fighter jet singna thatkiba masi kari maram da kino masi su just war haubagi langjilangja ama oiba yai haiba wafam su mention tawri aduna Russia gi side tagi makoi Russia yam phajana preparation ne amasung ngasi Spain gi makoi gi coast Spain gi samudra da su Russia gi warship uisini Spain ase NATO country ni amasung makoi gi samudra torban da Russia gi warship uisini som the beltic ki da makoi gi bomber paiba som the Spain da su makoi gi warship uba aduna Russia something tawdore amasung yamna chawba planning ama da Russia cha tharakle aduga Russia ni bakoi
नेटो ओइगेरा पृथ्वी खाइबोक अम ओइगेरा पृथ्वी मपुम ओइगेरा रशिया हारिसे रशियानी रशिया लैतबदा मालेम लैरोय हाइदरिनी अदुना रशिया के प्रेसिडेंट माकी मखादा चार चार ऑफिसर कया अदुगा पंडित कया वार की हई सिंगलब कया लैरिनी अदुगा रशिया हारिसे सोकपे याबनते पनबे याबनते हाइसे मखोइगी मोटोनी अदुना हुजिका नेटो की कंट्री मयाम अमगी मराक मराकता मखोइगी वारशिप पाइरकपा अदुगा ड्रोन्स अमा पाइहनबा असिगुमसु मसे रशिया की थबक ओइगनी हाइबसे हाइदरे स्पेन की मराकता जहाज उबा बेल्टिक सीता बॉम्बर फाइटर जेट उबा मसी पुनमक असे यामदा चावब चेंज अमगी मोंगदा लाकपगी फिबम माली अदुना बाबा बंगाना हाइरमबदो 2025 something may happen हाइबसे ओइतोरिब्रा खंगते यामदा किनिंगाइ दि ओइरपयाइ